IRANG ASIDA MASHEL KHUT THANABA YAROI Haina LAODUNA LAKLAGA ngasina KARIGI Khul Ngakpa Echa Shing Hatlibano Haina Cocomi Women Wingi Convenor Leirik Leima Phongdokkhre ngarang Bishnupur Bazar da Khul Ngakpa Hatpa amadi Faba Yaroi Khul Ngakpa Hatpa Police Commando Sing Cherak Piyu Maitai Hatlaga Thona Phaba Utpagi Mahut Kuki Narco Terrorist Sing da Thona Utkadabani Fajen Kiba Khul Ngakpa Sing Thadokadabani amadi Manipur da Upsfat Lokto U Haiduna Jangsin Kiba Khongjang da Wafam Asi Leirik Leima Phongdokkibani Bishnupur Akoiba Apunbalu Balgi Women's Wing na Sinduna Bishnupur Bazar da Pangthokkiba Thauram aduda Cocomi Women's Wing ki Convenor Leirik Leima makatana hai IRANG asi haurakpadagi Manipur kaiba yaroi haiduna Khul Ngakliba Echa Shing da tongan ba maral sizinduna hatpa amadi faba punbagi thawong makhatana chathaba yaroi ngasi faubada Khul Ngakpa Echa Shing na State Force Sing da khut thakiba leitri Manipur Police Commando Sing na Maitai Khul Ngakpa Echa Shing da Thauna Fariba adugumna Ching da Chatuna Kuki Narco Terrorist Sing ga lamba thingnabiyu thawong asidi MASHEL KHUT THANABA YAROI haiduna chahi kaya lauduna lakliba mamam oibisingda awaba pibani lengak asina lan asi loishinaba hotnabagi mahut MASHEL hatnanaba sinduna leiri hainasu mahakna Manipur lengakta maral sikhi Isya taru Khul Ngakpa Hutak ta thador tabatar gade State Police samudi sahi ani sidak State Police nak kanak jengna batak kaki Khul Ngakpa ang singa ngasi police mo maling na thamaga Manipur gila dhek lagi banatro ngasi KARIGI State Police na kutaba Khul Ngakpa Echa taru hutak ta thador tabatar gade State Police na wayno kanya sagsala kani imamayam na aduga ngasi State Police sa pumaling na tamaga nuhoy MASHEL putok na bayate haydana kariguma nungay tabapin da balay raga suhaydana State Police sa pukalaga Khul Ngakpa na kanran laki banatra sahi ani